Bharat ki oina su Gen Z movement lakwa period asida Manipur su ahongba masagi kanoni regional party singi oiba tanga kadaba sangba asigi adagi state atei Meghalaya atei jaga singsida regional party ki chap chaba philip lobungamaga why not in Manipur kind of lakpa adagi maraksida amukso ikuna regional party ki importance ama leading maraksida regional party se mushrooming growth haiba tare sogri yung budong yung bagi mawong ama leadership ki kasai kano dum satkiba vision adagi magi leiriba kano mayam usik leiba situation si the base torakanda ikuna thengnari ba challenges mayam about say even illegal immigration gi oiro ade sigi matang the free movement regime ga leiriba boundary fencing 398 kilometer ki kari gi sigi leiriba and then kano ngasai gi NRC gi leiriba SIR gi chathariba kano sidaga sisu ai si contextual kano si yenga kanda lakadoriba mamang history sai lising mari mangagi history duga Bharat 1949 gi matung da laiba khudong cha da mayam sing asiga even akoina lakadoriba miron sing sida khudong cha ba chawkhat pa khunai ama akoina kamdong singkati haiba da sab sana piba ngamba adugumba regional party jing ju tholok pangam da ba haiba tare sigi marak ni akoida yamna akoida kano ni akoise crossroad at the Tanins end do amamba surung amadagi sang sum la kanda surung dagi thak lona mangalama ataraka matam da lamlong ata leiramado karamba lambina ikoi gi chattoi no haiba du khangda bagi period ni sidai da ikoi gi academicians sadigi ikoi gi even intellectuals and even leading CSOs mayam singa sina yamna kupna khana bibam changba then even politics position khangba sangba adigi youth ki generations ki yam sab sab role so lahon matam lapani maram punam si yenga kanda aina hojiki point specifically thamga as of now hojiki wenadi hariba parties any central parties sing se akoi hojik phobuda hoi kanbam ngamba thokpani central su power pairaba aduga state su pairaba amana masagi kanuni soidana ngamam thokpani haibani maramdi ani do amatani haibani adubu ekoi sidati double engine di hair kandi engine do amana mamang da singba amana maning da singba sumhaina sum leidana ritara ga di gari do satkata sat loidra haiba question duni engine pan bagi kanu ji soirabra haibana singba kanu sini maram adu yenga kanda ekoina yamna kupna hojik akoina khana matam woi aduna panglaw lawba kogi kanu se pangai da hajinaba aduguma political leaders sing aduga party sing kanu se taroi da bani akoina concretely taningi badi point amani dang haige ko akoi da mang da tari ba se furup mayam gi kontra tare nipan papan communities leiminari ba se gi ing tapa akoi Bharat punjing adagi leiminara ki masak ado amuk hanna Bharat leiringi gi manung sida hanjilaga leiminaba madugi damakta akoina ipai pu mayangi sa iri sangsina yalama ba territorial boundary historically evolve oiba territory je masi akuthugai ba yari ba Article 3 gumba natraga even Article 371 gi area swaisida amendment tauraga Manipur gi territory di merger tauraga laki port amanina it is ant7 ni haibo kanu sigi wakhallo da yumpham ora kan constitutional guarantee or parliamentary guarantee to safeguard the historically evolved territorial integrity of Manipur haibo kanu sida pandam the political party national party sing na mayon changjilaga akoina madu chap chap dimal amakha Bharat ki parliament da puthoga Manipur ki territory fruit mayam gi kanu mayam se masi kanu ngakna bagi wakhalon gumba ta koi sangsil agadi akoi ne people ji gi mindset ta khara kanu tawni hana gi pangsei da saina ba panglau ta launa ba adu tara kanda khara phajana tawraga miyana pangnu ta no na tra paisa khara piraga eta ya ba voter sing du ti la ka ri ba kanu ti khara ya dong mandi hai ba phunje mai thamge ya ma ko 타가 저리자 마시다 호자 마카 자타자 보이나